Domina Wi-Fi IDPsing Tanthokhre Yangtam Lamkagi Youth Hostel the Lerakiwa Wi-Fi IDPsing Domi Furuf Kimyoising Namafam Madu Tadok to Nathan Krehan at Hazabia Mafam Degi Pangma Pao Amana Hari Pao Sinahai Youth Hostel the Lerakiwa Wi-Fi Furuf Kimyoising Ado Salam Patong Amasung Finom Bilis taking Actani Wi-Fi Human Association Handak to Arsanpurda MLA LM Khauti Mayakta Khongtung Changsin Lakiba Duga Mari Lenana IDP Singadu Mafam Madudagindam Duna Tanthokibani Hari Manipura Thogli by Irang the Myanmar Dagi Kutingzilla E Haiba Wafam Supreme Court Solicitor General Na Phongdokhre Manipurgi Fibam Fagalakpaga Loinana Ing Tappa Hanjile Haina Solicitor General na Supreme Court Phongdokhre Kumsing 2023 da Meitei Furufna Schedule Draft Demand Torakpagi Matangda Manipur High Court na Lengak Pikiba Directive Amadagi Horakiba Manipurgi Hingsaga Mari Lenana Supreme Court na case ama lokhatki Solicitor General Tusar Mehta na Lengaki Maikei da Leplaga Loinana Court ta High State adugi Fibam Hojikti Fagalakle Santi Hanjilakpaga Loinana Mahusagum Chathok Chasin Tauba Hore Manipurga Yumthangnariba Myanmar dagi Khutthingzilakpa khara leiki haiba wafamsu Phongdokhi Supreme Court thangalakiba public interest litigation adu Chief Justice Suryakantana luchingba bench na laukhatpaga loinana Manipur High Court na laukhalamba case adu amuk hana yengsinbaga loinana hearing chathaba horakibani Manipur High Court ki oina anauba Chief Justice hapsin baga loinana sindok sinjin tawkiba khara leire Supreme Court ki bench adu da Justice Joy Malia Bagchi su yaubaga loinana Central Bureau of Investigation CBI na Manipurgi matang da marik chumba report pikhalak nabasu khangan khibani Senior Advocate Brinda Governor Court aduda Phongdokhibada Manipur hingsa gi victim ama handakta laikhidre CBI na matam chana charge sheet thangatpa ngamdre trial court na su matam chana thabak tawde loinana case adugi men accused su masa lakhide loinana CBI su court aduda lakhide haina yaningdaba Phongdokhi madugi paukhum oina Solicitor General Tusar Mehta na hai Senior Advocate Governor gi wafam aduda kana amatana yetpa leite victim oirabi adugi hak manghaloidabani ngasi Senior Advocate Colin Gonsal na su wafam madu hakchina lawraduna hai hingsa na sokalaba miyoi sing khunda laita hanba haibadu khwaidagi maruoiba amani court na case aduga mari leinaba hearing February 16 ta chathagani Kumsing 2023 dagi hauna Supreme Court na Manipurgi oiriba phibam gi matangda yengsinduna lakhibani nupi anigi yengba nungaitaba video viral oirakhiba dugi matangda su moto case ama laukhatkibasu laikhrabani haiki Manipur Police na tongan ba case kaya lokhatuna ticket pagi thabok chathaba hokrabani haiki wafam aduda court na hai Manipur lenga na khunda laita hanabagi matangda kari thaurang lokhat khrabage lenga na lokhatpa khunda laita hanba amasung mari lena bajaction thaurang sing adu pukhalakadabani Manipur da ungkhatna ringai choirakta special leave petition anishu Supreme Court file tawrakhrabani hari Nagaland gi chumau ke dima da thokiba Naga Kuki gi irang da miyoi 13 asop panangki ngarang Nagaland gi chumau ke dima district ki Medjibhima subdivision akonba Mawa village da Kuki community amadi Angami community anigi marakta lamgi boundary gi matang da khana chaina bathokiba du da yum kai amadi gari kaya amanga ta thokiba ga loinana miyoi 13 rom aso panangki hari official oiba pauna hai ngarang Chakroma Public Organization CPO gi miyoi singnalam henjilakpigi matang da mafam madu da chatuna wari sanaba chatki lamgi chayena basi chahi kharagi mamang da gi lairakpaga loinana Kukising na chayena riba mafam madu da nauna yum Kai Sajina Batudana Bakanganduna Laki Hari, Adabu Yup Kaising, Sajilak Padagi Mamang Chegi December Anida CPO Gimakai Digita, Dumakitang Kungamanga, Fawgi Manunda, Lautong Nabakangi, Adabu Onataina Badana Yum Kaya Sajilak Padagi, Narang Warisana Batalu Badakana China Bagito do Toki Bani Hari, CPO Gi President Jahato Kim Hona Fongdoki Bada. Ngarang Mawa village taluching basing awari sana ba horak pada mafam adugi miyoi humpudara marifu rom thorak tuna nungna thaba yauna khutharaki bani thodo du thogle haiba pau phong badagi mafam aduda police ki kangbu laktuna irang laksin na bahonaki thodo aduda extra assistant commissioner of med Jifima police constable ama yauna miyoi 13 aso panangki hari pausin hai khana joina bagi thodo adu thokraba matungda Mawa khulda angami community gi miyoi kya thomjilaktuna yum kai mai thabagi thodok thokhibani hojikti irang adu laksin bagal loinana mafam adugi akoiba mafam singda security ki kangbuna ngaksen bagi thabak chathari litanda kuki singna yum mai thakibadi awaba tarba tangkhul singi damakta uyumpok JP gi yumthong khudingmakna panglak patengbang polam singa si khusinakre litanda Kuki singna yumai thakibadagi awaba tarba tangkhul singi dama uyumpok gram panchayat ki yumthong khudingna panglak patengbang polam iramdam kanbaluf EKAL na Tangkhre Naga Foothills Organization gi khuthangda khusin nakre tengbang polam sing adu Tangkhre Foothills Organization na yangang pokpida hangliba relief camp ta khusin naki tengbang polam oina cheng
alu, tilhau, achathau, thum, ising amadi mana masing na chingbasing piki, EKAL na tingbang polamsing kusinnarakpada Tangkhre Naga Food Hill Organization gi President Turnesh Rahingna Taubimal Khangba Uladuna Litan gi Thaudongna maram oiraga tangkhul kaya awaba tare tabada yumthong khudingmangna ngam matengbang piduna tengbang birakpa kedongwendasu kaurei haina phongdoraki tengbang polamsing pibaga mari leinana EKAL gi advisor Ningthau Khongjam Sanatoma Maiteina Kukising Landarakpadagi achaubalan ama Thengnabagi awaba kaya khangduna hojik Lairiba tangkhulsingi damakta uyumpo gram panchayat ki yumthong khudingna laikai laikai gi mera paibisingi khuthangda aikhoigi ichilna oiriba tangkhulsingi thauna hanba yade haiduna pangal hamnaba areiba tengbang polamsing pinarakpani litan gi thaudo hek thokpaga thaudo aduna maram oiduna yumda hanbada khudongchadabadagi tongan mafamda changjafam lauduna lairiba tangkhulsingi relief camp ama hangdoki hojiksu tangkhulsingi thauna hanba yade haiduna thauna piba amadi Kukisingna yummai thakibadagi awaba tarabasingi awabada saruk yaduna tengbang polamsing asi pibani haiki ngangda machin manau ani gi yum tangoi onkre LMG Manipurna khudaki oina lupa 10,000 mateng pangkre like-minded group LMG Manipurna awana taraba imung kayada leptuna mateng panglakpagi saruk ama oina ngarang February 13 gi ayuk pung 8 rom tabada haingang awang laikai da leiba ibo chauba amadi Michael ani gi yum candle dagi horakpa maina tumna chakre haiba pau tabadagi ngasi LMG gi thaumi singna khudaki tengbang oina lupa 10,000 mateng pangduna imung asi gi awabada saruk yakre haina LMG Manipur gi Publicity Secretary Rakesh Nauremna press ta thadorokpa cherol amana khangalakli ngasi gi tengbang khongchat ado group asi gi Secretary Ajit Sorokhaibam na luchingki khongchat aduda Treasurer Kunjakeshwar Mangsatabam Member Surjit Nongthomam Joy Kumar Thokchom amadi Boinau Maibam Chingbana Sarugyaki Tengbang khongchat aduga mari leinana LMG Manipur gi Secretary Ajit Sorokhaibam na phongdokhibada Maruoiba aikhoi pumnamak tambangamdaba khudongthiba kayana langoi chalaga hingba punsini kanagi imungda karamba matamda khudongthiba thokni haiba ngamde maram aduna awaba taraba matamda khajik mateng pangbiu loidana matam chupada cheksinba haibasina khwaidagi afaba thawrangni huranbana hukibadi pochai khara khak pukhi adubu maina chakpadadi pumnamak ud oli mai chaklakpa yaba pochai pumnamak matam chupada cheksinbiu amadi phone paibiriba pumnamakna fire station gi phone number save tabiu haiki ningsingba yabadi group asina ngasi fawbada panglakliba matengsing asi group asigi thaumi singna tha khudingi supnagi lupa chama dang khaiganaraga awana tarabasingda leptana mateng pangjabani leibak miyamna LMG na humanity service gi wakholon asibu khangbiba amadi nungsibiba asimakna miyamna awaba tarakpa mikupta matengsing asi pangba ngamjarakpani LMG da miyamna su member oibiduna awaba tarabasingidamak leminasi haina ojitna makhatana phongdokhi NRC tauduna mitop khandoklaba matungda mikok thigadabani JFD Campaign for Just and Fair Delimitation JFD na paring 9 na chatharakpa campaign gi saruk ama oina ngasi Imphal East ki manung chana laiba Stern Educational Club Khurai ahongai gi sanglenda GDF ka khusamnaduna Khurai ahongai thangjam laikai nupi kangluf amadi Khurai ahongai mera paibina punna sinduna miyamgi oiba census and delimitation gi matangda khanna ninakre mifam aduda JFD gi convener Jitendra Dingomba Khurai ahongai thangjam laikai nupi kangluf ki president adhikari mayum Ridimala ex Councillor Ward number 23 gi Laisram Memchana Chingbana Daistafam ki Khananingnaba mifam aduda Sunil Kumar Secretary Finance JDF Kangjam Mahavir Secretary IPR JDF na wangangloi oina sarugyaki JDF ki convener Jitendra Ningombana phongdokhibada Ministry of Home Affairs Government of India gi miyeng makhada tangkak ani thongna April amadagi September 2026 phawba yumkok thiba amadi 2027 gi March amada mikok thigani haiduna thaurang tawriba se hojik oiriba Manipur gi law and order fatriba war like situation district amaga changnaba yadriba national highway sing chatpa yadriba IDP sing masa gi mayumda changba yadriba tanja asida matam kayadagi lamdam sida law kaina changsilakiba mitop sing hana khandoktana yumkok mikok thiba haibasi just and fair oiri Kanglon chumna thiba ngamloi haiki mahakna makhatana hai JFD na census thingde hana NRC tawraba matungda census pangthokse haibani hojikti leingak leirabanina leingakna miyeng changba mathau tare mikok thiba haibasi mafam duda leiramba miyoi sing haibadi mitop oigera yelhomi oigera loina mikok thibada yaukhibani masina mitopni masina yelhomi ni masina manipuri ni haiba khangba ngamloi maramaduna chahi tara khudingi lakpa mikok thiba haibasi taraina lofam thokte masina chahi tara planning loina tawkhidoini haiki
ꯃꯁꯤꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯋꯥꯉꯥꯡꯂꯣꯏꯁꯤꯡꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯀꯥꯡꯂꯣꯟ ꯆꯨꯝꯅ ꯃꯤꯀꯣꯛ ꯊꯤꯔꯕ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯣꯄꯣꯖꯤꯁꯟ ꯔꯨꯂꯤꯡꯒꯤ ꯈꯦꯟꯅꯕ ꯊꯝꯗꯅ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯅ ꯑꯄꯤꯜ ꯇꯧꯅꯈꯤ꯫ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ ꯑꯃ ꯁꯥꯒꯠꯅꯕ ꯍꯣꯠꯅꯕꯗ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞ ꯊꯤꯗꯅ ꯍꯣꯠꯅꯃꯤꯟꯅꯁꯤ, ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯕ, ꯄꯨꯟꯅ ꯆꯥꯎꯈꯠꯃꯤꯟꯅꯕ, ꯐꯨꯔꯨꯞꯀꯤ ꯈꯦꯟꯅꯕ ꯊꯝꯗꯅ ꯇꯨꯡꯒꯤ ꯂꯝꯕꯤ ꯑꯃ ꯌꯥꯠꯃꯤꯟꯅꯕ ꯆꯪꯏ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯅꯈꯤ꯫ ꯁꯤꯔꯦ ꯍꯥꯏꯅ ꯄꯣꯠꯂꯣꯏꯔꯨꯔꯕ ꯑꯃ ꯍꯤꯡꯅ ꯍꯜꯂꯛꯂꯤ꯫ ꯌꯥꯝꯅ ꯇꯥꯡꯅ ꯊꯣꯛꯄ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯃꯗ ꯊꯥ ꯑꯁꯤꯒꯤ 5ꯗ ꯃꯦꯘꯥꯂꯌꯥꯒꯤ ꯏꯁ ꯖꯌꯟꯇꯤꯌꯥ ꯍꯤꯜ ꯊꯥꯡꯀꯨ ꯀꯣꯜ ꯃꯥꯏꯟ ꯄꯣꯈꯥꯏꯕꯗ ꯀꯣꯜ ꯃꯥꯏꯟ ꯋꯥꯔꯀꯔꯁꯤꯡꯒ ꯂꯣꯏꯅꯅ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯂꯧꯅꯔꯨꯔꯕ ꯑꯁꯥꯝꯒꯤ ꯁ꯭ꯔꯤꯚꯨꯃꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯔꯥꯇꯥꯕꯥꯔꯤ ꯈꯨꯡꯒꯪꯗꯒꯤ ꯁ꯭ꯌꯥꯝꯕꯥꯕꯨ ꯁꯤꯟꯍꯥꯅ ꯃꯌꯨꯝꯗ ꯍꯤꯡꯅ ꯍꯜꯂꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯁ꯭ꯌꯥꯝꯕꯥꯕꯨ ꯁꯤꯟꯍꯥꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯃꯥꯡꯗ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯅ ꯄꯥꯡꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯃꯍꯥꯛꯅ ꯍꯤꯡꯅ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯁ꯭ꯌꯥꯝꯕꯥꯕꯨꯅ ꯍꯤꯡꯅ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯁ꯭ꯌꯥꯝꯕꯥꯕꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯃꯁꯥꯅꯤ ꯍꯥꯏꯅ ꯏꯃꯨꯡ ꯃꯅꯨꯡꯗ ꯁꯤꯟꯅꯈꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯀꯅꯥꯒꯤ ꯍꯛꯆꯥꯡ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯁ꯭ꯌꯥꯝꯕꯥꯕꯨꯒ ꯂꯣꯏꯅꯅ ꯀꯣꯜ ꯃꯥꯏꯟ ꯋꯥꯔꯀꯔ ꯀꯨꯟꯊ꯭ꯔꯥ ꯅꯦꯁꯅꯦꯜ ꯒ꯭ꯔꯤꯟ ꯇ꯭ꯔꯤꯕꯨꯅꯦꯜꯅ ꯀꯣꯜ ꯂꯧꯊꯣꯛꯄ ꯊꯤꯡꯈ꯭ꯔꯕ ꯃꯦꯘꯥꯂꯌꯥ ꯏꯁ ꯖꯌꯟꯇꯤꯌꯥ ꯍꯤꯜ ꯊꯥꯡꯀꯨ ꯔꯦꯗ ꯍꯣꯜ ꯑꯁꯤꯗ ꯑꯥꯏꯟ ꯀꯥꯏꯅ ꯀꯣꯏꯂꯥ ꯂꯧꯊꯣꯛꯄꯒꯤ ꯊꯕꯛꯁꯤꯡ ꯆꯠꯊꯕ ꯃꯇꯝꯗ ꯊꯥ ꯑꯁꯤꯒꯤ 5ꯗ ꯈꯪꯍꯧꯗꯅ ꯀꯣꯜ ꯃꯥꯏꯟ ꯑꯗꯨ ꯄꯣꯈꯥꯏꯈꯤꯕ ꯊꯧꯗꯣꯛꯇ ꯁ꯭ꯌꯥꯝꯕꯥꯕꯨ ꯁꯤꯟꯍꯥ ꯌꯥꯎꯅ ꯀꯣꯜ ꯋꯥꯔꯀꯔ ꯀꯌꯥ ꯁꯤꯔꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕꯅꯤ꯫ ꯁ꯭ꯌꯥꯝꯕꯥꯕꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯥ ꯑꯃꯔꯣꯝꯒꯤ ꯃꯃꯥꯡꯗ ꯃꯦꯘꯥꯂꯌꯥꯗ ꯊꯕꯛ ꯊꯤꯕ ꯆꯠꯈꯤꯕꯅꯤ꯫ ꯇꯨꯡꯗ ꯃꯍꯥꯛ ꯊꯥꯡꯀꯨꯠꯀꯤ ꯆꯨꯇꯨꯡꯒꯥꯗ ꯂꯩꯕ ꯀꯣꯜ ꯃꯥꯏꯟ ꯑꯃꯗ ꯊꯕꯛ ꯇꯧꯔꯦ ꯍꯥꯏꯕ ꯈꯪꯕ ꯉꯝꯈꯤ꯫ ꯑꯗꯨꯕꯨ ꯊꯥ ꯑꯁꯤꯒꯤ 5ꯗ ꯍꯥꯏꯔꯤꯕ ꯀꯣꯜ ꯃꯥꯏꯟ ꯑꯗꯨ ꯄꯣꯈꯥꯏꯔꯛꯇꯨꯅ ꯋꯥꯛ ꯀꯌꯥ ꯑꯁꯤ ꯑꯅꯥ ꯊꯣꯛꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯁ꯭ꯌꯥꯝꯕꯥꯕꯨ ꯑꯁꯤ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯥꯔꯝ ꯑꯦꯃꯨꯅꯦꯁꯟ ꯑꯃꯁꯨꯡ ꯑꯦꯛꯁꯄ꯭ꯂꯣꯁꯤꯚ ꯀꯌꯥ ꯐꯥꯒꯠꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯗꯤꯁꯇ꯭ꯔꯤꯛ 3ꯗ ꯄꯨꯡ 49ꯒꯤ ꯃꯅꯨꯡꯗ ꯀꯣꯑꯣꯔꯗꯤꯅꯦꯇꯦꯗ ꯑꯦꯟꯇꯤ-ꯏꯃꯔꯖꯦꯟꯁꯤ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕꯗ ꯌꯥꯝꯂꯕ ꯈꯨꯠꯂꯥꯏ, ꯑꯦꯃꯨꯅꯦꯁꯟ ꯑꯃꯁꯨꯡ ꯑꯦꯛꯁꯄ꯭ꯂꯣꯁꯤꯚꯁꯤꯡ ꯐꯥꯒꯠꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯆꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯈꯥꯗ ꯂꯩꯕ ꯈꯨꯜꯁꯥꯏꯕꯨꯡꯗ ꯆꯠꯊꯈꯤꯕ ꯁꯔꯆ ꯑꯣꯄꯔꯦꯁꯟꯗ ꯁꯤꯡꯒꯜ ꯕꯦꯔꯦꯜ ꯅꯣꯡꯃꯩ ꯑꯃ, ꯃꯦꯒꯖꯤꯟ ꯌꯥꯎꯕ ꯄꯤꯁꯇꯣꯜ 2, ꯏꯝꯄ꯭ꯂꯣꯁꯤꯚ ꯑꯦꯛꯁꯄ꯭ꯂꯣꯁꯤꯚ ꯗꯤꯚꯥꯏꯁ 9, ꯔꯥꯎꯟ 91 ꯑꯃꯁꯨꯡ ꯕꯥꯑꯣꯐꯦꯡ ꯔꯦꯗꯤꯑꯣ 2 ꯐꯥꯒꯠꯂꯦ ꯍꯥꯏꯔꯤ꯫ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯥꯡꯁꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯑꯦꯋꯥꯎꯃꯨꯟ ꯚꯤꯂꯦꯖꯇ ꯏꯟꯁꯔꯖꯦꯟꯁꯤꯁꯤꯡꯅ ꯁꯥꯔꯝꯕ ꯀꯦꯝꯞ ꯑꯃꯗ ꯔꯦꯗ ꯆꯠꯊꯕꯗ MA-11 MK ꯔꯥꯏꯐꯜ ꯑꯃ, ꯄꯤꯁꯇꯣꯜ ꯑꯃ, ꯁꯤꯡꯒꯜ ꯕꯦꯔꯦꯜ ꯒꯟ 6, ꯏꯝꯄ꯭ꯔꯣꯚꯥꯏꯖ ꯃꯣꯔꯇꯥꯔ 2, ꯏꯟꯆꯥꯔꯖ ꯂꯥꯏꯐ ꯔꯥꯎꯟ 50 ꯑꯃꯁꯨꯡ PK ꯑꯦꯛꯁꯄ꯭ꯂꯣꯁꯤꯚ ꯍꯦꯟꯗ ꯒ꯭ꯔꯦꯅꯦꯗ ꯑꯃꯁꯨꯡ ꯗꯤꯇꯣꯅꯦꯇꯔꯁꯤꯡ ꯐꯥꯒꯠꯂꯦ ꯍꯥꯏꯔꯤ꯫ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯀꯤ ꯁꯒꯣꯜꯃꯥꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯈꯥꯗ ꯂꯩꯕ ꯆꯝꯄꯥꯏ ꯍꯤꯜꯁ ꯔꯦꯟꯖꯇꯁꯨ ꯑꯣꯄꯔꯦꯁꯟ ꯆꯠꯊꯈ꯭ꯔꯦ꯫ ꯑꯣꯄꯔꯦꯁꯟ ꯑꯗꯨꯗ 303 ꯔꯥꯏꯐꯜꯁꯤꯡ, ꯏꯟꯆꯥꯔꯖ ꯔꯥꯏꯐꯜꯁꯤꯡ, ꯑꯦꯃꯨꯅꯦꯁꯟ, ꯂꯣꯀꯦꯜ ꯃꯦꯗ ꯕꯣꯝ ꯑꯃꯁꯨꯡ ꯁ꯭ꯃꯣꯛ ꯒ꯭ꯔꯦꯅꯦꯗꯁꯤꯡ ꯌꯥꯎꯔꯤ ꯍꯥꯏꯔꯤ꯫ ꯌꯨꯅꯤꯐꯥꯏꯗ ꯀꯃꯥꯟꯗ CMꯒꯤ ꯃꯈꯥꯗ ꯊꯝꯒꯗꯕꯅꯤ, ꯏꯔꯥꯡ ꯃꯅꯨꯡꯗ ꯃꯥꯡꯈ꯭ꯔꯕꯁꯤꯡꯒꯤ ꯄꯣꯂꯤꯁꯤ ꯁꯦꯝꯒꯗꯕꯅꯤ, ꯈꯥꯏꯗꯝꯃꯅꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯆꯠꯊꯔꯤꯕ ꯀ꯭ꯔꯥꯏꯝ ꯑꯃꯁꯨꯡ ꯇꯦꯔꯣꯔꯤꯖꯝꯒꯤ ꯑꯣꯏꯕ ꯊꯕꯛ ꯊꯧꯑꯣꯡꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯂꯥꯛꯁꯤꯟꯕ ꯌꯥꯅꯕ ꯌꯨꯅꯤꯐꯥꯏꯗ ꯀꯃꯥꯟꯗ ꯑꯁꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯃꯈꯥꯗ ꯊꯝꯗꯨꯅ ꯊꯕꯛ ꯇꯧꯒꯗꯕꯅꯤ꯫ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯕ ꯏꯟꯚꯣꯂꯨꯟꯇꯔꯤ ꯗꯤꯁꯑꯦꯄꯤꯌꯔꯦꯟꯁꯁꯤꯡꯒꯤ ꯑꯣꯏꯕ ꯆꯞ ꯆꯥꯕ ꯄꯣꯂꯤꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯁꯦꯝꯒꯗꯕꯅꯤ꯫ ꯃꯅꯤꯄꯨꯔ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯀꯝꯃꯤꯁꯟ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯋꯨꯃꯦꯟ ꯀꯝꯃꯤꯁꯟꯒꯤ ꯍꯥꯡꯗꯨꯅ ꯂꯩꯔꯤꯕ ꯆꯦꯌꯔꯄꯔꯁꯟꯒꯤ ꯃꯦꯝꯕꯔꯁꯤꯡꯒꯤ ꯐꯝ ꯑꯊꯨꯕꯗ ꯍꯥꯞꯀꯗꯕꯅꯤ ꯍꯥꯏꯅ ꯉꯁꯤ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯁꯤꯇꯤꯖꯟ ꯐꯣꯔ ꯖꯁꯇꯤꯁ ꯃꯅꯤꯄꯨꯔꯒꯤ ꯆꯦꯌꯔꯃꯦꯟ ꯑꯦꯗꯚꯣꯀꯦꯠ ꯈꯥꯏꯗꯦꯝꯃꯅꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯏꯁꯨꯁꯤꯡ ꯃꯔꯨꯑꯣꯏꯅ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ, IDPꯁꯤꯡ ꯃꯈꯣꯏꯒꯤ ꯃꯌꯨꯝꯁꯤꯡꯗ ꯑꯃꯨꯛ ꯍꯟꯅ ꯈꯨꯟꯗꯥ ꯂꯩꯇꯥꯕ ꯌꯥꯍꯟꯕ, ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯂꯩꯇ꯭ꯔꯤꯕ ꯃꯔꯨꯑꯣꯏꯅ ꯃꯤꯇꯩꯁꯤꯡ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯌꯥꯗ꯭ꯔꯤꯕ ꯑꯁꯤ ꯌꯥꯍꯟꯅꯕ ꯑꯃꯗꯤ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯃꯗꯤ ꯇꯦꯔꯣꯔꯤꯖꯝꯒꯤ ꯑꯣꯏꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯁꯔꯀꯥꯔ ꯑꯁꯤꯅ ꯃꯄꯨꯡ ꯐꯥꯅ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯑꯃꯔꯣꯝꯗ ꯂꯤꯇꯥꯟꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯕꯨꯁꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯋꯥꯏꯈꯦꯝ ꯆꯥꯟꯅ ꯂꯨꯆꯤꯡꯕ ꯑꯅꯧꯕ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯂꯥꯛꯈꯤꯕ ꯑꯁꯤꯕꯨꯁꯨ ꯊꯥꯒꯠꯄ ꯑꯃꯁꯨꯡ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯂꯤ꯫ ꯁꯔꯀꯥꯔ ꯑꯁꯤꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯏꯟꯇꯔꯦꯁꯇ ꯊꯧꯅꯥ ꯐꯅ ꯊꯕꯛ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥ ꯇꯧꯏ꯫ ꯃꯔꯨꯑꯣꯏꯅ ꯃꯤꯌꯥꯝꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯔꯥꯏꯠꯁꯤꯡ ꯐꯪꯗ꯭ꯔꯤꯕꯁꯤꯡ ꯑꯁꯤ ꯐꯪꯍꯟꯅꯕ ꯈꯣꯡꯊꯥꯡꯁꯤꯡ ꯂꯧꯈꯠꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥ ꯇꯧꯏ꯫ ꯀ꯭ꯔꯤꯃꯤꯅꯦꯜꯁꯤꯡ ꯑꯃꯁꯨꯡ ꯇꯦꯔꯣꯔꯤꯖꯝꯒꯤ ꯃꯊꯛꯇ ꯑꯣꯄꯔꯦꯁꯟ ꯑꯃꯁꯨꯡ ꯁꯔꯖꯤꯀꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯕ ꯌꯥꯅꯕ ꯌꯨꯅꯤꯐꯥꯏꯗ ꯀꯃꯥꯟꯗ ꯑꯁꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯃꯈꯥꯗ ꯊꯝꯒꯗꯕꯅꯤ꯫ ꯔꯤꯇꯥꯌꯔ IPS ꯑꯃꯅ ꯌꯨꯅꯤꯐꯥꯏꯗ ꯀꯃꯥꯟꯗꯒꯤ ꯆꯦꯌꯔꯃꯦꯟ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯁꯤ ꯁ꯭ꯇꯦꯠꯅ ꯂꯧꯁꯤꯟꯒꯗꯕꯅꯤ꯫ ꯌꯨꯅꯤꯐꯥꯏꯗ ꯀꯃꯥꯟꯗ ꯍꯥꯏꯕꯁꯤ ꯑꯥꯔꯃꯤ, CRPF, BSF ꯑꯃꯁꯨꯡ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅꯆꯤꯡꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯣꯔꯁꯁꯤꯡ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒ ꯄꯨꯟꯁꯤꯟꯗꯨꯅ ꯊꯕꯛ ꯇꯧꯅꯕ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯕꯣꯗꯤ ꯑꯃ ꯑꯣꯏꯅ ꯂꯩꯕꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯁꯤꯒꯤ ꯆꯦꯌꯔꯃꯦꯟ ꯑꯣꯏꯗꯨꯅ ꯃꯁꯤꯒꯤ ꯃꯊꯧ ꯇꯥꯕ ꯊꯕꯛꯁꯤꯡ ꯄꯥꯏꯈꯠꯀꯗꯕꯅꯤ꯫ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯗꯥꯏꯔꯦꯛꯇꯤꯚ ꯃꯇꯨꯡ ꯏꯟꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯑꯁꯤ ꯁꯤꯚꯤꯜ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯊꯥꯔꯛꯈꯤꯕꯅ ꯃꯈꯣꯏꯒꯤ ꯆꯞ ꯆꯥꯕ ꯃꯊꯧ ꯇꯧꯒꯗꯕꯅꯤ꯫ ꯏꯔꯥꯡ ꯑꯃ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅ ꯃꯈꯣꯏꯒꯤ ꯃꯀꯣꯛ ꯊꯣꯡꯕꯁꯤꯡꯗꯒꯤ ꯑꯣꯔꯗꯔ ꯐꯪꯗꯦ ꯍꯥꯏꯕ ꯌꯥꯔꯣꯏ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛꯁꯨ ꯃꯤꯑꯣꯏ 50,000ꯒꯤ ꯃꯊꯛꯇ ꯃꯌꯨꯝ ꯃꯩꯀꯩ ꯍꯟꯖꯤꯟꯕ ꯉꯝꯗꯅ ꯂꯩꯔꯤ꯫ ꯃꯤꯑꯣꯏ 200-300ꯒꯤ ꯃꯊꯛꯇ ꯁꯤꯈ꯭ꯔꯦ꯫ ꯃꯤꯑꯣꯏ 30-40 ꯔꯣꯝꯅ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ꯫ ꯏꯟꯚꯣꯂꯨꯟꯇꯔꯤ
disappearance haibasi security force na fakraga mafam khangdana manghankrabasing adu khaktana te sakangdabasing na fakraga mafam khangdana leiribasing adu busuni aduna irang asigi manungda mafam khangdana mangkraba involuntary disappearance sing asigi chapchaba policy program sarkar na lakhutgadabani mangkhiba miyoi sing adu hojik fawba mafam khangdabana makhoi araiba mathau mangam pangthoktuna leibada natana death certificate chingba loba yadabana makhoi fangfam thokpa compensation amasung atai compensation sing victim family da fangbangam dana leiri mini high court amagumna function tawriba Manipur Human Rights Commission amasung Manipur State Commission for Human gi hangduna leiriba chairperson amasung members singi fam athuba matamda hapkadabani chairperson gi fam hapnaba sarkarna thokliba notice asida grade 3 amasung 4 gi thabak lobagumna ngaihak leitana semduk semjin tawriba si law department gi achoba soiba amani loinana hojik fawba hangduna leiriba commission sing asigi mathau taba chairperson amasung member gi fam haptaba asi miyamgi fundamental right khongaunabani haiki paugi mifam aduda saruk yakiba citizen for justice Manipur gi vice chairperson retired just now to ne theory naf haikibada irang asida maram oiraga mafam khangdana mangkibasing adugi manungda government gi employee kaya amasu yauri niyom gi matung ina miyoi ama tha taret mafam khangdrabadi sikri haina declare tawba yai adubu state asida hojik oiriba fibam asida sarkar gi cabinet mifam famduna mafam khangkhidraba miyoi sing adugi compensation amasung atai benefits sing fangnaba mathau taba thabak sing lakhut kadabani haiki